Pauxed Yumpum Maruoiba Pau Kharab de Togeri. GI take yaodaba value added products in yonba thingjillagani. UP Chandau leader popular oirkkadaba black rice asi website asi kimatungina sing asigi. Pau puduna lising ani taragatarieta thaba aukibado. Lising magasama hectare daki ngasi lising taruk samanga hectare jaubutanatana. UP government of one district one product scheme the pau list tautuna promote tauri haina. Akom lupna thatorakpa cherolda aire. Nurul Hassan High State asigi sakau monitoring committee amade consortium of sakau growing athubada mathau masak khangna government funded amade private operate toriba entrepreneur amade farm singda GIC nabagi matangda khanganbiyo sinhanbiyo natrabadi sakauge yugnes asi kanana punna lepminaduna manipurgi dagi sakau sing amade GI tech jawda value added production yonba thingjillagani masida natana farmer singda sahi mari khena funding taurak matung to phau sakhatpa kamdana lairagli base karigino haiba khangthokna pa PIL ama file tauragane makhatarakpa atop pau amadana Lupsing lauthokibana maram oiraga Afghan da civil war thorakpa yabagi akibalai Imran Afghan government amasung Taliban fighters ki marakta tang taba waroisin ama puraktrengeda US amadi NATO na Afghan da hanna deploy tawduna thanamba Lupsing lauthokiba aduna maram oiraga Laibaga dura soba civil war ama thokalakpa yabagi akibalai hana Pakistan Prime Minister Imran Khan phongdokre Pakistan the US Army ki base amata leheloi hana phongdokraba matung mano wafam asi phongdorakibane magna makatana phongdokibada US government na makoi ki Lupsing makoi ki Lupsing mapung phana lakthok tringeda nakal ani ki marakta jasenaba ama hana purakna pa honaugadabane September 13 phawba ki manungda US government na Afghan dagi makoi ki Lupsing lakthokani aina phongdokpa laikhrabane adubo Nagalani ki marakta haujik phawbagi oina jasinaba purak pangamdana leire Afghan haujik leiriba government asigi lengak amana tragana Taliban ki lengak haina tongana leiba yaroi Nagalani mak amato oina punsin bamathau tare masina tana Afghanistan da haujik thokliba thokdok sing asigi waroisin amata leite US na makoi ki Lupsing mapung phana lakthokna ba firep laukiba asina maram oiraga leiba kasida sungsoi choidana civil war thogalakpa yabagi fibamda leire Taliban Afghanistan ki district ke mapung phana loksin bangamkhre Makatana Talibana violence ki oiba thabak thong sing lepalaitana chataraklabade misimhina kaya thoklabadana tana Pakistan da su asoba saitheng piraba yana lai haire Amaromda paumi sing na hangkiba uhangi pakum piraduna Prime Minister Khan phangdokhibada haujugari pa pibam asida US military basing Pakistan da thamlaga Afghan da operate ton bhaibasi Pakistan da kaidong da yaroi Obama gi matamda Pakistan da tumina US drone sing lebak adudagi operate ton ba ayaba piki adubo Washington wafam amada khangalam dana Pakistan da US military sing leiduna thabak tauri haina phongdora khibadu Pakistan ga jumthangnari balebak Afghan da lan hunana bhona khibani haina lokdaba ngamde makha tarakpa atopa pau amadasu Germany na Russian scientist ama phajinduna thamkhre German Federal Prosecution ngasi phongdokibada German authority na Russian scientist amalebak oduge Maruoiba Information sing huranaba hunarambaki damak phare aire Scientists in the Lebak adugi Maruoiba Information sing German University daki Moscow da thana na honaram kibare makhoi na faraba scientists adugi chapchapa maming matha makhoi na khamgamdre mahak mamang chahi ki October tha daki auraga Russian Secret Service da thabak tor ki Mioi oiramba yai aina singnare German da liba University amada faraba Russian adu National Science and Technology Department na resource assistant oina leibane Magna mamang sahi ki October tha ki auraga handa ki tha asi phawda Russian intelligence singa umblak unaram khiba yabagi singna balai aina federal prosecutor singna phangdorakle unakhiba aduda magna lebak asi gi amadi university adugi matang da information sing pithoke German authority singna pharaba Mioi adugi mayum amadi magna thabak tawriba mafam aduda chatuna thiba umbagi thabak chathagre mag thang janabita koda puthoklaba matung makhatana uhang pong chathanabagi damak custody da remand lauthagi bane Kremlin critic election Navalny da food poison tokiba aduga bari lainara Russia amasung Germany gi marakta chainaba kya hojik lairibane ahum suba web ki warning toukhre Tripura gi hanagi se minister amasung CPI M gi senior leader Malik Sarkarna state asigi biplab dev na Lupsing ba BJP government da COVID-19 ki ahum suba web lakpa yai aina warning toukhre Malik Sarkar da Tripura government da COVID-19 ki ahum suba web thengna na pikidamak mathau taba thawrang sing lokhana bataksen kre Agartala da blood donation camp amada sarukya ba lakibada paumi singdawa ngangladuna hanagi Tripura gi minister na state government da Canada ba chating sing antana ba amasung awa ana nanglaba singda relief bibi na ba sutaksin ke mangnai ki madudi government gi sakho thorang ki thabak punamak lep khibada ke kunai gi Mioi section kia thingna ba hona bada awa ba oire
Maram aduna government kanadaba chathing anthanduna miyam bo hingananabagidamak tengbang pibigadabane. Yamdrabada tha taruk state asigi sunomlaga Chariba Mioi sing the Selgi Mating when the Lupalising Terit Chamanga Amasung Resin PB Nanabaso, Magna government deduction K. Tripura the law and order give him Soxilapagi Matang the Suhanagi, CM Malik Sarkana state government but Jaike. Magna Ke Tripura the rule of law laitre, state the Sidama Fufana jungle ras right laire. Kudima Kunda Singi Kuta Sinare, Abada Iman Batogloy. Journalist Pau Boda safe oitre IVI. Maghatarakpa Atopa Pau Amatana. Karino amadi khannahousi Poloida afaba oirkkadaba mandre. Haukiba sahi lising adi taraga mathoida pangthokiba census report ki matungina Manipur ki apunba missing 27.2 lakh yaukre. Mikok thibasi lebak asigi oina sahi tara khudingi pangthokpane. Masigi matungda mikok thibagi latest oiba report laitribu oiraga su sahi tara khudingi leptana hengalakliba missing ki changadu yenglaka housing state sigi oigadaba missing ki changadu soidana khangane. Khara hendog henjel laigani official oiber report to yaodabani na chapsaba figure budi khang bangam kheroi adobo state sigi apunba missing lakh kunthra gi mathak lankhalakuna masing sidagi hena laire abesimadi kakninga yaudana chumlagane missing sina masigi changsida hengalak lamgadabasi handaki thengkhak asi khaktagi nate numit thana lairiba makai lamdamse ki missing atopa mafam singkumda leptana hengalakadoribane Feijom se Mioi khunai gi chatnabini masatni adu oiragade Lamdamse ki Miyamda Miyam gi bihutna semjaba lainga ki Lupsing basingi maikai dagi kari tauba tabage haiba wangsing chongthorage wangsi thoraktabasu yadabani maramde leptana hengalak diba Miyam se gi lefam thokpa oifam thokpa masak amasung punsi maril gi masat singdo masal singdo amata sithadana phanganbada khorong chadaba maram sing leibada ki chuna phanganba ngamdrabaso tangai fadana leirabasu leitrabasu phangandaba yadaba masal kharati leire Hariba masal sing asigi manungta lainana bajum amasung hingnanabagidamag chadaba yadaba chinjak sing yaure. Maruoiba saruk sing asiga haktengnana mari lainaba atopa masal khara sulengdana lairibane. Tangai fadaba sing asigi mathakta Mioiba amoina hingbada changba basic oiba sector su kokthong ama lairibane. Adoba punamaktu loinamba kothok lamsaludragasu hingnanabagidamag changdaba yadaba polam sing amasung lainanaba jumdamak popthorakpagi wane. Wafam si hai duna fi setaba yaroi Tumba nabasu laitaba yaroi doribane. Hausiki mirol da mi oina hingbada sanglipa mathau taba polam amasong pambai punamak laifam thoklibane. Ngamdabagi wani airiba sing asina lairik lairak thanda lairagade nuaiba chakhutpa ponsi mahing aibadugi wanthok chapchana phangadabane. Adobo hingbada sangliba polam amasong pambai mayamdugi manungdagi supnadagi nongbagi ponsi da sangliba chana thaknaba polam sing khaktamak laukhatuna yengbada Manipur gi di puknung nungsiningai ki masak koire. Kharaga hena luna khanjallubada tungi state sigi lambi punamak mamamna ure Mioiba amagi oifam thokpa pasek mangal amata uba phangdre Feijom si yauraklagadi karino amadi khannhaunabagi matam thengmalle ainenge Mioiba amagi oina laifam oifam thokpa masek mangal amata uba ngamdre Feijom si yauraklagadi karino amadi khannhaubagi matam thengmalle ainenge maramde Haujik Manipur gi Miyamda nongmagi ponsida hingnanabagidamag chariba polamsing asi state sida thoksaba pothok singna konajab ngamdre sengdagi hauraga chakka chakadaba ensang nabi sing phauba mapandagi pusilakpa ware mapandagi pusilaklaga chare sanga yauna chanariba polam chamagi manungta marfudarati mapandagi pusilaklaga chare mapandagi pusilakpana jampani na Manipur gi sel mapanda loina chatle masisu habjukdi petrol amasung diesel gi mamal atia pakna wangkhalakpana amukaso mamal hengalakli tanja sida tamthiraba laina laichat mayuknanabagi lakhotpam thokpa Section Tharwang sing Laukhanaraktuna curfew singbagi athengba thambadagi essential commodity sing airiba polam sing asigi mamal amuka suhena wangkhalale karigumba COVID-19 ki pandemic asi ningthijana laksinduna loisindrabasu mapandagi marang kaina posilaktabadagi hengatpham thoktabada hengatliba mamal ki sang asibudi andhagini adubo mapandagi posilakpagi charge da thaugi mamal hengalakpana pirakpa saitheng simade wangkhalakliba petrol amasung diesel ki mamal asi nemthandri ba phawbadi handaragloi Mamal hengatli aiduna laiduna chadaba sujaroi tanglabas tangna hingnanabagidamuk laiduna sagane Feijom sigi khudung induna adumak leptana chatharaklagadi state sigi miyamgi poloi kari oirakpa yabage swai sida lega amasung miyam punna khantharaga khusamnana kari tahuba yabagi aibadu panthadana nainahuba chungane hauji laukhaliba akanba section thorang sing asina leptrabadi matam changlabasu miyam covid ki langtagi soidana nanthorakpadi ngamgani adubo
पोस्ट कोविड के पुंसीद हिंगदबसु जादब मियामना करी करम फिवमसिंग मायोक्नहौगदगे आइबसिजु नाथैब चुमलोय तमथीरब लैनासिना स्टेटसिगी मियाम तुमना सेनब याबा नते आइदुना लानथेंगनरिबने मसिगी होनाजमल लेमना मांगलोय ममल जामलब पुंजे खरा कलौब ngamdrabaso lemhauribasingdi kantuna mahusagi phibamda soidan anjalakadoribane adobo madamadu miyam gi punsi mahing na mayok narakadabasing adubasu mangjongna puthokna khnnahousi aibadu tariet tara thokna khnnahousi aibane lambi sida lenga ki maikai dagisu initiative lorogo lebak miyam gi maikai dagisu logba yaba thodangsing lokselago sari hingli haibasi khaktana yarakloi masida phawbo mayok naning daba khotong chadabasing soidan mayok narakane masi thoktanaba khnnahousi Nagalamoromda Hui da Khamen sktpa Feijom setchilluba Mioi ni wakhal taminnakhre Lupsing Manipur dog lovers hariba page asida Hui da Khamen sktpa Feijom setuna photo post tawriba sing wakhal taminnakhre thawdoga siga mari leina post thagalubagi wakhal taminnakraba ichalamadi inok yongna desam Federation of Home Youth Wing kimak samasu kanglai yakaibung kanglai pa ki apunba cherul amada taramna oppaga loina thagarpa phangdogi aire Khomdram Saivana Thaudok asigi matangda sengdok laduna ai Thaudok adu tasengna aina lamdamse Nat chaktam phizet chaksa bulan uhana batauki banate khanghoudana daukhibane masina miyam ki thamoida nungai taba phone khiba adu kidamak ultra sanglen sana kunu amadi miyamda lale ajare miyamna so ngakpi naban dolokchari asigumba Eikhoigi Nat chaktamda maring marang hanba thawng matungda amuk handa thoktana ba honeminase Manipur dog lovers ki admin David Huiremna thadorak pa cherol amana ai Manipur dog lovers ki page da asigumba Hui da Khamen sktpa Feijom setpa photo thagalakpada aina approve tawduna social media ki khuthangda miyamda lan uhlluba Eikhoigi Nat chaklamda maring marangda uhlluba ki miyamda aina page ki admin sing ki mot chilaga ngakpinanaba ajare apun Lupsing asigi cherol asina makhatana ai matung tarakpada lamdamse ki masak naiba afaba thabak kya torokpo oirasano asigumba thawang se matungda apuk handa thoktana balebak miyam punna thawdang laminase Makha tarakpada post adugi screenshot photo na singba media da thagatuna amuki henna maring marang hananaba honna bidanaba su cherol asin apel tawrakle atopa pau amadana Nigerian police officer amana Mioi manga kaptana atkre Nigeria ge khanong pok thangba saruk tangasi jamna tangna thokpa thagdok singge manung channa Nigerian police inspector amana Mioi manga nongmei kaptana atke baga loinana mari yamana asokapan nanghankre aina police official sina phangdokre thagdok asiga mari lenan state police ki wangangloi Daniel tubna phangdokibada Thaudok adugasi ayu angan bada inugoda leiba residential estate amada thokibane police officer aduna mafam adu laklaga hana leiramba miyam adu da khanghoudana nongmei kapsilakibane Thaudok adu da Mioi mapan nongmei na panbadagi soke kudakta makhoi mapan mag managdakpo hospital bukatuna treatment ki thabak satagi adu moinamak Mioi manga dika hena sokibana maram oiraga sire aina doctor sina lauk thorakibane makhoi manga gi haksang adu autopsy ki damakta mokta thamkhre aire Atop Manipur ki pau amakhaktangka Sheikh Nurul Hassan NPP ki General Secretary oiragani Lakadurba General Election da Khetrigau Kendra ki mirep oigadoripa Sheikh Nurul Hassan National People Party NPP ki General Secretary Organization oina puragane Masiga mari leina party ki president in kaisin appointment letter piduna khudakta pham paina bakhangankre Aroibada content sing asika Maruoiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yangbiri pupunamak pathagachari channel asina domta kanarabadi subscribe tawbidribasina subscribe tawbiramoloidana like and share tawbasu kawi kadopnamakpo amukana thagachari